ꯆꯥꯛꯄꯤ ꯀꯔꯣꯡꯒꯤ ꯁꯂꯨꯛ ꯚꯤꯂꯦꯖꯇ ꯂꯩꯕ 33/11 KVA ꯄꯥꯋꯔ ꯁꯕꯁ꯭ꯇꯦꯁꯟ ꯑꯃ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯁꯦꯜ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯂꯣꯛ ꯑꯥꯌꯨꯛꯇꯅ ꯂꯧꯈꯠꯈꯤꯕ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯄꯨꯡꯐꯝ ꯑꯃꯠꯇꯗ ꯊꯥꯡꯃꯩꯕꯟ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ MSPCLꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯅꯥꯟꯗꯩꯕꯝ ꯁꯔꯠꯀꯤ ꯃꯌꯨꯝ ꯑꯃꯗꯤ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ MSPCL ꯑꯣꯐꯤꯁꯇ ꯀꯛꯆꯤꯡꯒꯤ SP ꯁ꯭ꯔꯦꯌꯥ ꯋꯥꯁꯅ ꯂꯨꯆꯤꯡꯕ ꯇꯤꯝꯁꯤꯡꯅ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ꯫ ꯇꯣꯝ ꯇꯤꯚꯤꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯋꯔ ꯁꯕꯁ꯭ꯇꯦꯁꯟ ꯑꯁꯤ ꯆꯥꯟꯗꯦꯜꯒꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯃꯌꯥꯗ ꯂꯩꯕ ꯅ꯭ꯌꯨ ꯁꯥꯌꯤꯡ ꯚꯤꯂꯦꯖꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 95 ꯁꯥꯡꯅ ꯂꯥꯏꯟ ꯇꯤꯡꯂꯒ 33/11 ꯄꯥꯋꯔ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯃꯩ ꯄꯤꯒꯗꯕꯅꯤ꯫ सबस्टेशन असिगी इंफ्रास्ट्रक्चर के एस्टिमेटेड कोस्ट असी करोड़ 9,95,40,000 का सुपना चात्रुकनी। इन कुमजा 2008 साबा होरगा कुमजा 2015 साबा लोइरे हाइना MSPCL दगी फंगबा पाउना हाई। अदुबो हाइरिबा किलोमीटर 95 सांगना तिंगदब लाइन असी जौपी विलेज फाउबा चटलिबा पावर लाइन दगी किलोमीटर 3 खक्तमक सांगना लाइन तिंगलगा टैपिंग तौरगा ओइना सबस्टेशन अदु चलाइरंबनी हाइरी। हिरमसिगा मरी लेनना करोड़ 5 की मथक्ता फंड मिसयूज तौरे हाइबगी मरालदा महा की मथक्ता लोक आयुक्तना इन्वेस्टिगेशन इनिशिएट तौखिबनी हाइरी।